ड्रग की इरोल नुंगदा इराक नरकलबा इरमदम मणिपुर पिकलबा इरमदम मणिपुर ngасidi aki tujung mana thallaba leibak ama oirakli nongmata kangde misi mina mi hat mi pumgi thogdok kaya lepa leite nupi oibi singbu molest tobirambagi namja namthak pirambagi hatlambagi hatlaba matungda thauri yansilambagi thogdok kaya su masigi mathakta khunai asida yamna kiningai oiriba saklon amadi leibak asida thokliba drug ki casing asini mi hat mi pum misi mina mikup amata kangdraba santi leitraba lamdam asida nongmata kangdana thokli drug phabagi wathoksing piklaba iramdam manipur asidagi leptana phagatliba drug sing asi khajik kharaki natte masina khunai asibu akiba saktam ama oihallakli chawkhatpagi lambida khong thangduna chatliba miyoiba khunai sina maikai kayada chawkhatlaktuna miyoibagi wakhal loksingda nattana punsibu manghanba ngamba makhal kayagi nisagi polamsing mayai kaba drug heroin kaya puthorakli masina samasida kayam chaitheng pibage haibasidi puthorakliba yoliba kangbu amadi chariba kangbuna khande masina khunai asibu chawkhatpagi lambida pubagi mahutta hingbada mahau yauddraba hamchatnaraba khunai amagi saktam lohallakli masi khangna khangna amadi drug lalonba aina yade haiba khangna pukchel pikpa masagi oijaba tanba kayana masagi oijaba kharagi damak khunai asidagi makhoigi sendal lambina hena lumna laukhibana ngasidi mayai kaba nisagi polam drug heroin kaya puthoktuna amadi lalonduna haurakliba naharol kayagi mangpham semli piklaba iramdam manipurdagi leptana phagallakliba drug sing kiningai gi masakni masina takli India gi awang nongpok lamdamda leiriba sana leibak manipur asi drug lalomba singi mahung polang sare drug jaba singna langoi chalakle haibasi mihat mipum misi minana leptraba crime kayana nomata kangdraba tangdu leitadraba lamdam asida amuk drug heroin gi mahu puba tenjaina khunai asibu maru phukna manghannaba honarakli oirakliba khunai asigi tin charaba leihau asidagi karamba tingjang kaijangdaba matik charaba tungi yumbi oigadaba pamel puthokpa ngamgadoribano drug sizinariba kangbuna su makhoigi ngaihaki nungaibabu punsigi nungaibani khallubana ngasidi drug addict oirakpadagi makhoigi punsibu awaphamda tabata natana khunai asibu su haugat kangkhatpa ngamdraba lambi amada puduna chatli masina khunai asigi tungi mayonbu tayonaba asa yaudra mayon amada chalhalli mayai kaba nisagi polam kayana lamdam sigi chatnabi kaya miyoi bagi thaksi kasi lamchat bebar moral value kaya manghan batanatana lamdam amagi apun bagi saktam dasu chauna kaiba piri aduga ngasi piklaba iramdam manipur asida pusillakliba mayai kaba nisagi polam sing drug heroin sing asina lamdam sigi ingkhatlakliba naharol singi maithongda luraknana yengli lamdam sigi naha kayasu drug addict oirakpadagi HIV/AIDS paklaktuna amadi overdose oiduna naha kayagi punsi pikhamnakhre kaya amana pikhamnari kaya amasu punsi pikhamnagadawagi ngaiduna leiri lamdam sigi senjau paiba imungsing nauna sel paikhatlakliba imungsingna makhoigi angangsingda selbu yamna komna sizinnahanbadagi atangba makhalgi drug heroin chabagi tanja pirai aduga lairaba imungi nahasingsu makhoigi matung illubadagi khongbu oirubadagi drug addict oiraktuna atangwa makhalgi drug sing leiba ngamnaba sel thoknaba upai kaya thirai masina sana lupa munba mibu phuraga sel munba sel gidamak mibu hatpa migi mapot machai huran mana chingba huran chinthigi crime kaya thohallai harau kumhaina iput naidana chenthariba lamdam asida pangthokliba harau kumhai tawpham kayada mayai kaba nisana pamnaba thawdok kaya thohannaba maram oiri moral yaudraba kayana nisa sijinnaduna masagi wakhal loksing pumba nisagi mayaina manghanduna mi punma mafam kumhai tawphamsingda khana chainaba kaya thohalli wakhal khanthaba ngamdraba nupa kayana nisagi mayaina lahattuna afa phata khanthaba ngamdabadagi lamdam sigi nupi oibi kayabu sanapot kum khalai nupi gi sadong tabu mamitta urai masina nupi gi mayokta chathaba crime kaya thohallai
ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯗ꯭ꯔꯒ, ꯍꯦꯔꯣꯏꯟ, ꯅꯝꯕꯔ 4ꯅ ꯆꯤꯡꯕ ꯀꯌꯥ ꯁꯤꯖꯤꯟꯅꯔꯛꯄ ꯅꯍꯥꯔꯣꯜ ꯀꯌꯥꯅ ꯃꯈꯣꯏꯒ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕꯤ ꯂꯝꯗꯝꯁꯤꯒꯤ ꯆꯝꯖꯔꯕꯤ ꯆꯅꯨꯔꯥ ꯀꯌꯥꯕꯨ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯜꯍꯟꯕꯇ ꯅꯠꯇꯅ ꯅꯨꯄꯤ ꯀꯌꯥꯕꯨ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯀꯌꯥ ꯁꯥꯒꯣꯟꯅꯍꯟꯗꯨꯅ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯐꯝꯗ ꯍꯤꯡꯍꯜꯂꯤ, ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁꯦꯟꯇꯔꯗ ꯎꯄꯥꯏ ꯂꯩꯇꯅ ꯈꯥꯡꯂꯤ꯫ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯕ ꯃꯄꯨꯔꯣꯏꯕ ꯀꯌꯥꯒ ꯁꯪꯒ ꯇꯧꯗꯨꯅ ꯀꯥꯡꯕꯨ ꯑꯣꯏꯔꯨꯕꯅ ꯂꯝꯗꯝꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥ ꯑꯦꯗꯁ ꯂꯩꯅꯥ ꯄꯛꯇꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯤ, ꯀꯌꯥ ꯑꯃꯁꯨ ꯄꯤꯈꯝꯅꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯩꯔꯣꯏ ꯀꯌꯥꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗꯒꯤ ꯅꯥꯊꯩꯗꯨꯅ ꯅꯤꯁꯥ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯥꯁꯥꯒꯤ ꯋꯥꯡꯃꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯁꯨꯝ ꯆꯥꯔꯕ ꯌꯨꯝꯕꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯍꯜꯂꯛꯂꯤ꯫ ꯂꯥꯟꯃꯤ ꯀꯌꯥꯅ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯗꯨꯅ ꯑꯆꯠ ꯑꯋꯣꯡ ꯀꯌꯥꯗ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯑꯍꯦꯟꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯔꯛꯏ, ꯂꯝꯗꯝꯁꯤꯗ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯊꯣꯛꯍꯜꯂꯛꯏ꯫ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯂꯥꯛꯍꯜꯂꯕ ꯀꯌꯥꯅ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯋꯥꯡꯃꯗ ꯒꯥꯔꯤ ꯊꯧꯕꯗ ꯑꯦꯛꯁꯤꯗꯦꯟ ꯀꯌꯥ ꯊꯣꯛꯍꯟꯗꯨꯅ ꯑꯁꯤ ꯑꯅꯥ ꯀꯌꯥ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯇꯨꯅ ꯆꯥꯎꯈꯠꯂꯛꯂꯕꯁꯨ ꯃꯤꯑꯣꯏꯕꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯒꯤ ꯆꯥꯡꯗꯤ ꯑꯁꯨꯝ ꯅꯦꯝꯕ ꯍꯦꯜꯂꯛꯂꯤ꯫ ꯃꯁꯤꯗ ꯑꯃꯨꯛ ꯃꯤꯑꯣꯏꯕꯅ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯑꯃꯨꯛ ꯂꯥꯛꯍꯜꯂꯛꯂꯤ꯫ ꯃꯁꯤꯗꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯂꯝꯗꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯂꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯔꯥꯏ ꯆꯥꯏꯊꯍꯜꯂꯤ꯫ ꯗ꯭ꯔꯒ, ꯍꯦꯔꯣꯏꯟ, ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯩꯊꯦꯡ ꯄꯤꯔꯛꯏ꯫ ꯂꯝꯗꯝꯁꯤꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯀꯌꯥ HIV/AIDSꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯈ꯭ꯔꯦ, ꯀꯌꯥ ꯑꯃꯁꯨ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯁꯤ ꯁꯥꯒꯣꯟꯅꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯍꯤꯡꯂꯤ꯫ ꯃꯁꯤ ꯀꯔꯤꯗꯒꯤꯅꯣ? ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯄꯨꯝꯕ ꯃꯥꯡꯍꯟꯗꯨꯅ ꯃꯤꯅ ꯃꯤꯕꯨ ꯍꯥꯠꯄꯗ ꯑꯀꯤꯕ ꯂꯩꯔꯛꯇ꯭ꯔꯦ, ꯃꯤꯑꯣꯏꯕꯅ ꯁꯥ ꯑꯣꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯁꯤꯖꯤꯟꯅꯔꯛꯄꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯆꯥꯎꯅ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯗ꯭ꯔꯒꯅ ꯃꯤꯑꯣꯏꯕꯗ ꯀꯔꯤ ꯀꯥꯟꯅꯕ ꯄꯤꯔꯤ? ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯄꯤꯗꯦ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯟꯕ ꯅꯠꯇꯅ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯄꯤꯕ ꯅꯠꯇꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯥꯡꯍꯜꯂꯤꯕ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ, ꯗ꯭ꯔꯒ, ꯍꯦꯔꯣꯏꯟꯁꯤꯡ ꯑꯁꯤꯕꯨ ꯃꯤꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯗꯕꯨ ꯃꯤꯑꯣꯏꯕ ꯑꯁꯤ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯖꯤꯕꯅꯤ ꯍꯥꯏꯈꯤꯗ꯭ꯔꯥ? ꯍꯥꯏꯔꯣꯏ꯫ ꯃꯁꯤꯗꯤ ꯑꯐꯕ ꯈꯟꯕ ꯉꯝꯗ꯭ꯔꯕ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯈꯛꯇ ꯂꯥꯏꯅꯤꯡ ꯑꯣꯏꯕ ꯀꯌꯥꯅ ꯃꯤꯑꯣꯏꯕꯕꯨ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯃꯔꯨ ꯐꯨꯛꯅ ꯃꯥꯡꯍꯟꯅꯕ ꯊꯧꯔꯥꯡꯅꯤ꯫ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯆꯥꯎꯈꯠꯂꯕ ꯃꯇꯝꯒꯤ ꯃꯤꯑꯣꯏꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯄꯤꯛꯂꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯥꯒꯠꯈ꯭ꯔꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤ ꯀꯌꯥꯗꯤ ꯌꯥꯝꯂꯦ, ꯍꯧꯖꯤꯛꯁꯨ ꯂꯦꯞꯇꯅ ꯐꯥꯒꯠꯂꯤ꯫ ꯐꯥꯒꯠꯂꯤꯕ ꯗ꯭ꯔꯒꯁꯤꯡ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯀꯗꯥꯏꯗꯅꯣ? ꯑꯇꯩꯗ ꯅꯠꯇꯦ, ꯂꯝꯗꯝꯁꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯗꯅꯤ, ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯅꯤ꯫ ꯃꯁꯤꯗꯕꯨ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯤꯗꯕ ꯉꯝꯂꯤꯕꯔꯥ? ꯍꯟꯇꯛ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯛꯗꯥꯎꯟ ꯇꯧꯏ, ꯃꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯗꯦ, ꯀꯩꯊꯦꯜ ꯄꯨꯝꯕ ꯊꯤꯡꯏ, ꯑꯗꯨꯕꯨ ꯗ꯭ꯔꯒ ꯐꯪꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯣꯔꯦ ꯂꯝꯕꯤ ꯈꯛꯇꯗꯒꯤ ꯐꯥꯈꯤꯕ ꯗ꯭ꯔꯒꯁꯤꯡ ꯈꯖꯤꯛ ꯈꯔꯥꯛꯀꯤ ꯅꯠꯇꯦ꯫ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯆꯩ ꯐꯪꯗ꯭ꯔꯕꯁꯨ ꯗ꯭ꯔꯒ, ꯍꯦꯔꯣꯏꯟ, ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗꯤ ꯑꯗꯨꯝ ꯐꯪꯕꯖꯥꯠꯅꯤ꯫ ꯃꯗꯨꯅꯅꯤ ꯂꯣꯛꯗꯥꯎꯟ ꯇꯧꯗꯨꯅ ꯄꯣꯠꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯅꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯗ꯭ꯔꯒ ꯐꯥꯕꯒꯤ ꯊꯧꯗꯣꯛꯇꯤ ꯂꯦꯞꯇꯅ ꯊꯣꯛꯈꯤꯕꯗꯣ꯫ ꯍꯧꯖꯤꯛ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯂꯩꯔꯛꯂꯦ, ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯗ꯭ꯔꯒ ꯆꯥꯕ ꯅꯍꯥꯔꯣꯜꯒꯤ ꯃꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯂꯧꯕꯨꯛ ꯂꯝꯍꯥꯡꯗ ꯂꯩꯕ ꯋꯦꯇꯤꯡ ꯁꯦꯠꯁꯤꯡ ꯗ꯭ꯔꯒ ꯆꯥꯐꯝ ꯑꯣꯜꯂꯛꯂꯦ꯫ ꯅꯨꯄꯥ ꯈꯛꯇ ꯅꯠꯇꯦ, ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯗ꯭ꯔꯒꯀꯤ ꯏꯔꯣꯜꯅꯨꯡꯗ ꯏꯔꯥꯛꯅꯔꯛꯂꯤ꯫ ꯃꯁꯤꯗꯕꯨ ꯏꯔꯝꯗꯝ ꯈꯨꯟꯅꯥꯏ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤ? ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡꯅ ꯂꯥꯡꯒꯣꯏ ꯆꯜꯂꯛꯂꯕ, ꯗ꯭ꯔꯒꯅ ꯋꯥꯏ ꯆꯥꯏꯕꯒꯨꯝ ꯆꯥꯏꯔꯛꯂꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯅꯣꯡꯃꯗꯤ ꯗ꯭ꯔꯒꯀꯤ ꯏꯔꯣꯜꯅꯨꯡꯗ ꯃꯥꯡꯈꯤꯕ ꯇꯥꯔꯕ꯭ꯔꯥ? ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯀꯥꯡꯕꯨ ꯑꯃꯁꯨꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯂꯝꯗꯝꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯗ꯭ꯔꯒ ꯀꯌꯥ ꯐꯥꯒꯠꯇꯨꯅ, ꯗ꯭ꯔꯒ ꯁꯨꯡꯐꯝ ꯀꯌా ꯊꯨꯒꯥꯏꯗꯨꯅ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯃꯁꯤꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯗꯨꯒ ꯗ꯭ꯔꯒꯀꯤ ꯏꯔꯣꯜꯅꯨꯡꯗꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯀꯤꯁꯨ ꯇꯧꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯊꯧꯗꯥꯡꯅꯤ
ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯃꯊꯪꯗꯁꯨ ꯑꯁꯤꯒꯨꯝꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯧꯒꯠꯄ, ꯋꯥꯈꯜ ꯊꯧꯅꯥ ꯍꯥꯞꯄ, ꯈꯪꯖꯤꯟꯕꯗ ꯀꯥꯟꯅꯕ ꯀꯌꯥ ꯑꯃ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯒꯦ꯫ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯀꯃꯦꯟ, ꯁꯦꯌꯔ ꯑꯃꯗꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯑꯣꯏꯕꯤꯔꯕꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ, ꯂꯣꯏꯅꯅ ꯕꯦꯜ ꯑꯥꯏꯀꯣꯟꯁꯨ ꯑꯣꯜꯗ ꯊꯝꯕꯤꯌꯨ꯫ ꯑꯗꯣꯝꯒꯤ ꯁꯄꯣꯔꯠ ꯋꯥꯈꯜ ꯂꯧꯁꯤꯡ YouTube ꯆꯦꯅꯦꯜꯅ ꯃꯇꯝ ꯄꯨꯝꯕꯗ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟꯁꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫